ngarang se koi miyam ga samna lengak session oinena ba cabinet mi koi gi mi fa pangthoktuna warep ka yam su lokre warep sing sta koi gi napatagi lanjelakpa idp sing numit mangani gi matungda hanjal halagani haibagi wafam su yauri den numit tara mangani gi manungda koi gi moirang dagi wangu fawgi lambi semna gani haiba wafam kya kya koi gi kya lokre haiba tare oza sa matang se oza kamaina kadi yeng be oza linin harmakta da ki notice window ki viewer sing gai khumna ba thamjari newspaper na purak pa headline sing gi manung da gi yamna phajana lokalak pa ba tare lin gi pot se ajiki napet ri haibra adite da idp sing gi paisa sang da ba natra hoi sigi jam oidoi ne ja tu si idp sing gi paisa kapham thokpa ka pe haraga sang da ba aduga iruina na hangai ba question sina Hoji Honorable Chief Minister na wasak paringa masa haibagi ama masigi maraksini akoida yamna people na sa ilisang sinna akoi experience tawraga lakpase ahanba haurakpagi koi bom na hobagi mawongsi akoi adum masigi thajadaba sima akoida laibani yamna commitment laiba akoi anauba Honorable Chief Minister ni akoina loina hoji thajaba thami adu mamangda magi predecessors saiba tare amangda laigiba mayam amana haurakpagi yamna malaga komitei wahaida bom na hauraga poklaubina loisinba gaina haibedo adumaina mathang afaba mayam si tawrakanda tawni haibasigi mayam si masi hajan aikoi si tagrabani aduga tawruktabagi wathokna poloi phatkidabagi wari ngatani akoi tawrise aduna phajaraba wasak singi marakta kabjiki idp singi yom thoko paisa sing matam chana kapamdre haibagi issue lakpase Khwaidagi hena akoida constant oiribasi issues kasai phajaba wahaina natraga reality ama akoina lakhom to kamiyam na pamadu phangdabida phajaba wahaina akoigi miyamgi maruiba issue thaidokpase lirin masi akoi miyam hojikti yam matam mamangi matamgi natre yamna akoigi gyan tana lainaraba miyam ngatanina thokiba maruiba event sing mayam sing ase akoi kaude maramaduna akoigi issue di akoida soiba thamoi soiba akoigi sai lisang sina lakchara ko manipur gi idea manipuri kuntra taruk tari ni pan mapani leminari ba phajaba mayam singi koigi multi ethnic territorial nationalism and territorial boundary gi issues mayam aduga masigi manungda akoigi iramdongi internet displacement thokna idp sing mayam internet displaced pasana masagi leijari ba imung sagai laikai maktada lanjenabagi thodu ama thokpase masi hanjenbasini ko aduna masi hek hanjenribodi phana afaba tawrasu aikoida thajaba leiroi akoi sanana ingri sitpa natraga kano akoigi yum kaiga je sanagi laisang saba yum saba adunati aikoigi leijariba ina kupchaba bu oiro koi polang laibak santhi lengoina kara taijaba bu oiro aikoida isagi asengba ngamkhai longkhai mayek sengna madugi manungda thokjaba pothok langkhona aikoigi iningtamna hingjabagi mahauduni pai punai khuri sinaramse aduna toroksano hoisu phai oxigi honorable news cm na ngasai yamna phajaba paringama kharasu hokre anasu adugi utkiba lei aikoina thajai torakani haidina aduga maraksida martang chana aikoina hangobudi mamang tongni hairaga tawgidaba mayam ama aikoida leibadugi kano wafamdo akoina sumatam putho obasangi in the meantime phajaraba wasak paringi marakta bibam thokpa awana nangaba idp singi kapamdo ko paisa sing kapamdre kaptre haibase masigumba sida hana action ngasimak khabar yaurabani na thijalla kanda minini humni gi marakta chenariba mayam singado madu bil kanu do madu akoina kanu action tawbudu ne hena miyam na pami ko maramaduna akoi gi laibak se akoi gi kanu foundation stone na inauguration stone yumbi mayam na jaigi kano mo ki kano do lako kabarstani kano gi masing dagi henjalap gi kano ma lae ko development gi achumba kano mayam dadi udraga waida phajaba document da phajaba reality dadi isa gi pothok pangam da dagi mi mapan tang bagi minai oi bagi wakhalon da laiba ko mayam se amasi ngasi gi ahan ba thamge phajara wasak paringi marakta yauriba idp jing gi issue ibam to ko paisa matam chana piram dre hoju kapam dre haiba se ani ji gi tuna miyeng se da hoju gi ano sarkar cabinet minister ko hojiki nonga laga chokthokadaba cabinet hojiki home minister deputy cm do khangre di haibani charge ga piraba pidribra ai piram do mandabam leiri si issue ni
ꯑꯗꯨꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟ ꯂꯤꯡꯉꯒ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥ ꯑꯃ ꯃꯌꯥ ꯊꯥ ꯃꯈꯥꯏ ꯑꯃ ꯆꯪꯅ ꯑꯩꯈꯣꯏꯅ ꯔꯤꯁꯕꯜ ꯇꯧꯕ ꯑꯗꯨꯒ ꯑꯁꯦꯡꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯌꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯁꯤꯁꯨ ꯑꯆꯧꯕ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯗꯨꯝ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯒ ꯀꯩꯅꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯝ ꯑꯐꯕ ꯃꯌꯥꯝ ꯄꯪꯇꯧ ꯇꯧ ꯂꯩꯕꯗꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯒꯣꯔꯃꯦꯟ ꯇꯧꯐꯝ ꯊꯣꯛꯄ ꯀꯣ ꯃꯁꯤꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯅꯣꯡ ꯅꯤꯅꯤꯗ ꯁꯠ ꯂꯥꯎꯅ ꯄꯤꯐꯝ ꯊꯣꯛꯄ 5-10 ꯂꯩꯕ 23 ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯔ ꯁꯠ ꯄꯤꯕ ꯊꯕꯛ ꯁꯠ ꯍꯧꯕ ꯃꯥꯒꯤ ꯑꯦꯂꯣꯀꯦꯁꯟ ꯄꯤꯅꯤꯈꯤꯕ ꯑꯦꯂꯣꯀꯦꯁꯟꯗꯨ ꯆꯨꯝꯅ ꯊꯕꯛ ꯇꯧꯅꯕ ꯑꯗꯨꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯃꯤ ꯑꯃꯅ ꯒꯣꯔꯃꯦꯟꯗ ꯑꯐꯕ ꯇꯧꯕꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝ ꯂꯩꯕ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯁꯥ ꯇꯧꯏ ꯑꯗꯨꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯗꯨꯒ IDPꯁꯤꯡꯒꯤ ꯏꯁꯨ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯉꯁꯥꯏ IDPꯗ ꯄꯩꯁꯥ ꯀꯥꯞꯇ꯭ꯔꯤꯕ ꯆꯦꯟꯅꯕꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯆꯩꯔꯥꯛꯀꯨꯝꯕꯁꯦ ꯌꯥꯝ ꯊꯨꯅ ꯖꯁꯇꯤꯁ ꯐꯪꯍꯟꯅꯤꯡꯉꯤ ꯁꯤ ꯍꯥꯟꯅ ꯊꯝꯒꯦ